Thoi Manipur ki Statehood Day haina akoina pangthok liba numit asida miyam gi mihut ama oina amasung lamdam dugi micham ama oina su yaifanung hai paujel piba yaba numini adubu ngasidi ai hak nasum khanjabada yaifa nung hai paujel celebration tawbogi manungda ireicha singa aina khanjaba wakhalda leijaba state ama oi haibagi harauba ngamakteba nungnangba pawlakpagi maram ai khakta oiramoy maramda mo nungsijaba ireicha kayada phawrongani masigi feelings amaromda amu statehood ama phangakpa haibagi pangthokpa ningsing kumon haise hana thokraba wari ama ningsing ngakpanina puwari gi oiba state ama oiba madu oinana bu honarakpa madugi mamangi leramba aikoi gi fibam punamaktu khanba numin ama oiba matamda ngasi oiriba aikoi gi fibam state ama ni haibagi fibam siga leinariba mari tungda lakadoribagi mi paiba nungnangba punamaksi ireicha singda ehangna khangjaba oza macha moina su aina satru oiringai digi pajarakpa aina PhD tawbadagi pajarakhiba amading chahi kunthra mu aina oza oijarakpasida aigi satrada supervise tawbada haikiba pot mayamduda yumfam oiraga aigi ireicha singda aikhoigi puarigi matek ama khatang ai thamjaningi aduga aikhoi kari tawba tai haiba pot adumaga ai miyamda ai share tawjaningi ngasi chumnagi miyamgi mihunni MP ne na yaifa paujel pibagi mahutta aikhoina ngasi 21st January ki tang kunma thoide statehood ni na khoina pangthuk libase masigi mamang da lerambagi sampat pawari state ama haibadi laingak leiba miyam ama leiba degi leipak leiba haita English na territory population and government ki system ama legal system ama leiba aduna characterize to potuni state is